Popi pambi yanthakpagi thabakta mateng pangnaba NCB team thunglare. Popi amasung drug ki issue Chahi asigi manungda Loisingani nongthongbam Biren. Popi pambi yanthatuna manghanba amasung drug ki issue sing Chahi asigi manungda Loisingani. Manipur gi laimaida popi maru ama phauba hawhalloi. Popi pambi maru phangna muthat pai base lainga ki asetpa phirepni haina. Chief Minister nongthongbam Biren na phongdokre. Nitai pat chu thekta leriba thambal sanglen da pangthokpa paugi mifamda Chief Minister N Biren na hai. Laingang na sangsiliba war on drugs gi lanjang ase political oina ubiroidabane. Masidi state asigi tunglamsat kananabani amasung tunggi mirol sing amasung ngasigi mirol sing bu kananabagi damakta ne. Masi aikoi pumnamaki ne. Masida politicalize tawnaba honaroidabane. Chief Minister na makata na hai state asida popi na sogaliba mafam sing ase mapungoy na cycle gi chingsing kaubru gi chingsang napom sing sajik tampak amasung kamjong district ki saru khara ase ne. Popi thari ba chingmai sing asida hawriba popi sing manghalaba matungda nongju tha lakpa matamda drone sizinaraga maru koklaba chingmai sing asida thuna haugan ba pambi sing gi maru sing thana ba thabak laukhat kanai. Drug amasung popi pambi muthat pai basina laingak asige ahan ba pandam ne. Lamdam asida popi amata loghal loi ahing tumdana hawjiksu angam ba thakta honariba ne. Popi pambi mangan bagi thabakta police MR IRB Assam Rifles NAB Forest ki apun bakang buna sang saliba sida mateng pangna bang Narcotics Control Bureau NCV gi team amasu Imphal da thunglare. Popi yanthat pagi thabak asida masing yamlaba force thadaraga honariba ne. Popi pambi sing haidan na bang mechin sing thanghai yauna khusu khulai kaya sizinaraga mangjil thana sangsille. Masigi mathakta popi thaba lawpham sing asida CAU ICAR ge scientist sing tanaraga napi hana bahidak sing drone sizinaraga kapthoktuna popi pambi sing mangan bagi thabak sathaba haure. Cycle area da lam acre humbudraga loina na Churasanpur area da lam acre marfudraga tarukta napi hidak sing drone sizinaduna kapthokpagi khongjang haukre. Police wairo icha wairo nupi wairo imung manung wairo drug ka mari lena ba mata kaidongnungda lemna tharoi. Police tagi drug faba se handak na ahan banate. Popi yanthatpagi thabak asisu kumja Loisingani mari manga duwai dage hauraklavane. Kumja Loisingani tarada nongmai singda popi tharambadage yanthatkibagi photo haujiksu leide. Ngasi popi pambi thariba masung drug lalon bagi watho kaya ase matam madudagi ningthina mijeng changduna laksen biramlabade phibam asi yauna soksilamdaba yai. Makoina matam sana thabak laukhalamdabana hena pakthok chauthorakpane. Drug lalon bada senariba police sing haujiki lainga kasigi matam dadatte. Lainga kasina sangsiliba sida thagat pibagi mahutta SP gi office ta changsilaga press conference tawba kangbu su leire. Police na mathau tawbada ayet apan pina bohonaroidavane. Karigumba case asigi matangda thigatpada fail oirabade madugi teksak SP office ta sangluriba lusingba aduna pugadavane. Chief Minister na hai mamangi lainga adubu maral sibagi wafam natte. Makoina matam sana thabak sing laukhat piramlabade ngasi waribasi waramdaba yai haibane. Manipur da isingi awat pa leiriba chingmai kokthok narakwadage ne. Popi thabadage umang kokthok pa ne. Mahausa pamlaw ubada thaglaw ubada umang kokthok lamde. Haujik popi tharakpa asina chingmai kokthorok pa ne. Popi thariba sing asina tawriba se tawge matagumna tawba mali adubo laingak nasu masi thengnagi haina thengnariba ne. Drug amasung popi pambi thaba sida lakning ba pumba laksasano laingak na chapchana thengnaga ne. Masida kaidongmaida yasinaba tawroi. Popi pambi thabada sizinariba har thum mayam asina laibak lehauk sing ase loina kintharakpa haurakpane. Masi miyam nasu unaravane masina turel ayamba ising kanglakle loktak patsu turel gi ising na mabuk thanbana turel kanglavade loktak patsu kangbatabane. Mamangda lilongda Thaubalda drug factory thugai khiwa police na fagat khiba matamda akoibagi MLA amata na laktraga police tagi drug fare haibada SP gi office ta laklaga press conference toksinbire. Mahakna changsiluba aduna police na hiram asigi matang da thigatpada apan bapire haibagi wakat lakle. Masimak laibak thivani haina mahakna makha takhe. Mahakna hai lainga kasina Manipur da ahongba khara makhaide purakpa ngamna bohona re. Lamdam asida machin tum khalagliba entrepreneur singbo mateng pangnabagi damak startup ki damak lupa crore chama khaktuna thamle. Manipur ge higher secondary education gi thakta triple IT da IIM da Manipur yauksin bangam da base mahiroi sing strike banda mahiroi sing puthoktuna sizinaruba dugi mahaine. Matam sangna wathok lanthok leiba state ama uheluba aduna
state asigi tunggi mirol da sapu pirakpani haina mahakna makha takhe Jesami village da tekrunge celebration hogdokre Chingi district marida super speciality hospital saragane chief minister Chingi district mari senapati ukrul tamenglong amasung chandel da ana layeng lam da super speciality gi khudong chaba leiba ana layeng sangsing sanaba laingak na phirep laure masina district sing asigi miyam na ana ayek yaurakpada imphal natraga atopa city sing da satrabasu yaragani haina chief minister nongthongbam Biren na phongdokre social welfare department ki contract basis da ICDS ke staff laung na pangthokiba DPC lakliba January 18 faubugi manungda fal laukthoktraba de khongjang jangsilaga ne Ramesh Chandra Association of Contractual Staff of ICDS Mission 2016 base ki General Secretary Maibam Ramesh Chandra na haikre 2016 ge ICDS Mission Social Welfare Department ki makhada contract basis ta sahi amagi appointment tawduna thabak puraba matung sahi amagi matungda amuk extend tawre adubu tha ani thabak puraba matungda 2017 ki December amada disconnect tawre haina department na notice ama thorakhe aduga khangaudana department na 2019 ki January 18 da White notification ama thoktuna social welfare ki contract launana ba anoba scheme ahum Mahila Shakti Kendra MSK Pradhan Mantri Mekru Vandana Yojana PMMBY amasung Posan Avian Tholakhe wapam masingarang Manipur Press Club ta pangthokiba paumi-singga unaba mada mahakna phongdokhibane mahakna makha taraduna department ki contract launaba notice adu high court ta appeal tawduna court na petitioner chamag kontraga humdoibo special DPC pangthoktuna consider tawkhre haiduna order pass tawkhe adubu awabade special DPC ge result haidokpagi mahutta pangthokriba special DPC bu amuk cancel tawre haina department na October 5 2021 da notice thokhe makha tarakpada November kunda department amuka hanna DPC pangthoknaba notice thorakhe madugi matungina 2021 gi December 18 da notice thoktun anirak suba special DPC pangthokre matam sangna sahi manga wazaraglaba youth amade S bar oiraglaba amuka na government ki thabak tawbage khudong chaba phanglaroidaba ikhoi khwaibo nungsibiduna chief minister na mijeng changbiduna lakliba January 18 faubugi manungda hanjin pangthokiba special DPC adu haidokpiyo haijariba matam asigi manungda fal laukthokpidraba de democratic oiba khongjang changsinanaba sem saduna leide hainasu phongdokhe BJP ki national executive meeting New Delhi da loisinkhre JP Nadagi president oibagi matam mathang sahi gi June phauba sangdokre party ki lusingba singna Lok Sabha mikhal gi damak sem saraga leigedabane PM New Delhi Municipal Corporation ki Convention Center da numit nini sumna satharakpa BJP ki National Executive Mifam ngahan loisin khibaga loinana BJP ki National President JP Nadabu kumjali singani kungamari ki June phauba party ki National President oina puhanana ba lepna khrei BJP ki lusingba singna kumjali singani kungamari da pangthokadoriba Lok Sabha ki mikhal asigi damak sem saduna leigedabani haina Prime Minister Narendra Modi na khangan khrei haide drug ki case tabu chenaram labade sakma yengloi CM mayai ka ba drug lalon bata chenaram ba mata sakma yengdana logi oiba matik sabe action logani haina chief minister N Biren na phongdokre ngahan Delhi da pangthokiba BJP ki national executive meeting da handak Manipur police ki personnel manga mayai ka ba drug ka konana fa ki baduga mari leinana state asigi loop kaya amade opposition congress na pukhalakhiba wahangi paukhum piraduna chief minister nongthongbam Biren na hai thogdok adu hauji investigation kana sathare case asida chenaram bakhudingmak sakmai yengdana logi oiba action chapchana lakhot ka nei state asida hauji security forcing forest department ki team district administration ki official sing punna logi wangmada popi thariba mafam sing da sangduna popi yanthatpagi thabak su kana sathare drug ka konana faraba commando personnel manga numit taraga mathoi ni police remand lauthakre ising da tabadagi mahiroyama sire Andro Police Station na konba yaripok yambem chingya laikai da hangba Novodia coaching center dang Novodia gi parikya thana ba coaching tawduna leiba mahiroi ama center adugi manak nakbada leiba pukhri da tasin badagi laikhidre haide thogdok asing ha nungthil punga ma taramdai da thokibane thogdok tu da laikhidraba mahiroi adugi mameng laifrakpam Ravikant chahi taragani thoya pokpa laifrakpam ingo cha kauwe yaripok Bisnu naha awang laikai dagi ni haide
Mahak pukrida tasinkhre haiba pau hek tabaga manak nakpada laiba miyoising amadi Manipur Police ke Fire Service ki team laktuna pukriduda thiba humbagi thabak chathabada mahak phangba ngamkhe makata na sagolban maino lairak machinda laiba Mother Care Hospital da pukaduna laikan raba matung ngaha nungthil pung 3 minute nifu rom taba matamda laikan aba ngamdana laikhidawani haire aroibada tabiri bapum namakpo thagachare